Social media site or Facebook te en Biren singana tarok posang tung mem da thamjagi haingangi merging hill ta liba Roadway project hauji ki sengwa sagatpagi thabak sathariba yengsinbagi thabak chathakhre Amaromdana Tripura border weriba Danyabari manang nang na BSF ki teamna patrolling satlingai matamda hairiba Miyoi mapan Bangladesh nationalist mari Yaona fokat pangamkhre hain supau mun makhatana phungdorakli Manipur top channel gi maikeri gi maroi bi ipausung miyam na thamjige hanmada malem gi nupi gi numita wamana namairakpam singkhai ngan bi bu ikai khumna bu utkadori Wakhalon mana ba apan ba wama kangli paking asi pung taramathi makai taba matamna wama gi mayai loisang terada thapu bising goiba mifam ama wama gi president moirang thip naw khamba mitaina mayai tangba lawduna pangthokre mifam asna wama na mamang saidi gi leptana pangthoktuna lakpa malem gi nupi gi numit international women's day lakliba march nipa na pangthokadori basida wama na kupna khanna ba matungna lamdam sigi miyam gi damak kathokpa loinana Sen songduna matam sangna thabak tawduna lakriba ima na mairakpam singkhai nganwi sai humfukani thoi leikidraba apokpa en samu kainok thongkha bisnupur district hairiba ima sida handak sai yuena wama na ngamjaba momento lengyan sel khara pidun ikai khumnaba haina mifamduna wa lemnaki karigidamak wama na ima sibu malemgi nupi gi numite ikai khumnaba utkadoriba no haiba taragadi matam sangna miyamgi damak leibak gi damak kathoktuna sokthaba naidana MNF ki thaupubi duna sen songduna madi LSTB gi nupi gi loisangi secretary gi thausu puduna miyam gi damak lakli khunai subu afaba maikei da purakna bakano hona jaribi punamaksi yengjaraga waman handak sai gi oina ima sida malem gi nupi gi numit March nipan ikai khumna bada matik sari khanduna pizza ka doribani loinana ngasi gi mifam na kupna khandana ba matungda wama gi joint secretary publicity oina larik yengbam bimola su Chapkhre hairi su pausna makatana phungdorakli Amaromdana Manipur thokliba sahi ani suraklabi irang asi lusinna basinbiyu amoba Manipur thokliba sahi ani suraklabi irang asi lusinna basinbiyu India lega na Manipur lusinna bohonarak paman ba khulngak pasung phanna bohonarakli thawang lepiyu haina Nambol area apun maira paibilop ki president maibam santina Poire Leimarol Maira Paibi upon Manipur Amadi All Manipur Women's Voluntary Association Amwabagi Miyang Makada Lupas in Sinduna, Nambolang a Sipang to Papag Mipam the Fondorakli, Mana Makataraduna, Irangasi the India Lengaki, Shifising policing Amadi at a central forcing the Matausum Natauda Vadigi Mita Miyangi Punsimadi, Lantum Kia Mang Takli, Maramaduna, Masagi Mazati Kanzana Bakulngak Masing Tolakibani, Masana, Palm Tolokibanati. Khulngak masing thoklam dragadi mitai zati mutlam basu yai aduna India legang namati Manipur ki governor na khulngak masing fana bokhona rakli be thawang khudak te lepkadabani coming operation tawba lepkadabani Manipur ki CM bu pham thado halaga PR salai handuna khulngak masing fana na bokhona bu khudak te gi lepo anau bolenga ama semalo irang lusin na basin bi waki paw gi mifam du atai thomi kya saru ya khena su paw st makata na report tawri Amarondana Dr. Khurapum Ibu Yaima Advocate the Global Peace Award 2025 Kusinakre Taraga Manga Subi Asian Dalit Sahitya Conference 2025 Nepal Pragaya Pakistan Kamladi Kathmandu Nepal Pangtokre Asian Conference adu Japan Thailand India amadi Nepal gi mafam kyari gi saknairaba delegate singna saru yaduna magi leibak singna thingnari bisu kya khanaki loinana hauji ka thokpaga loinana social worker oina work toriba miyoi singda national amadi international award kya spidun ikai kumna butki makoi dugi manungda hauji anisuba Bar Council of Manipur gi chairman
EC ओइरिबा डॉक्टर खोयाकम इबोयमा एडवोकेट लेमजने ओइरबा ग्लोबल पीस अवार्ड 2025 खुसिनखरे हाइरि अवार्ड येंथोकपगी थौरामदुदा रशी बाबू परियार former member of parliament national assembly Nepal chief guest Dr. Y Mahendra Kumar Singha national secretary BDSAN's convener global corona award committee Indiana guest of honor amadi Mr. Kohaji Ukura president Fuji Oki Japanese language center private limited Japan special guest of honor amadi Man Prasad Sristha Nepal India Dalit Friends Organization President Member Oina Saruk Yaduna Pangtoki Conference to Matangi Taragataruk Super Asians Dalit Sahitya Conference Thailand Gi Kunung Bangkok the Pangtok Pahina Mot Amatu in a Lepnaki Hidinasu Pauch the Makhatari Makasa Tarakoina Pausal Pauxi editorial Mamna Tamzari Apaba Wakal on the Yumpam Oerga Apaba Tabakra Taramsi Ngashi ki taibang paan da leiriba miyoi ba kauba jiba makhala si matamgi matungina sakholakpagi matungina satna lonsat chaksa yuthak phizat laiteng amasum yumlai kairai na singba khudimakta leptana ahongba nayamadi honglakli asuna honglakli ba ahongba singa si matamga sunadaba amadi jati edu gi masagi leizari satna lonsat amasum phizat laiteng ga sangdam narubada maring marang ba susinadaba thoktabnati Malay masida leiriba khoi miyoi ba khudimak phajaba phirol makhal kyagi laiteng sing sesinaba amadi phajaba yum kai saduna ahangba ahawba saduna nungaina hingba pame dubu phana pamduna su khalluba khudimak hek pangthokpa haibaduri ngamnati adoba khoi miyoi bana khwaidi gi darkar oiriba si work culture manghandana thauna leina isagi amadi tungi jati edu gi dama karigum afaba thaba ma tawram aduni Aikoi miyoi ba khakta natana taibang paul leiriba thawai panma jiba makhal khudimak nongmadi soidana taibang paul thadoktuna satkhigadaba ngaktani kana asuma sidigi nanthokpa haibasing amlaroi dubo hinglinge matam sida afaba lambi da khong thangjinun afaba thabak tawduna izat laina hingna ba honagadabani madu natrabadi khunai asit laikha tana mangkhiba tabani ngasigi samas asida leiriba miyoi ba khudimak magi sakasi masana phajai khanjiduna makhal kyagi cosmetic sizinaduna aina mahele haidu Haibigi matogum ontokpa mong amana satnari aduga aki amogi thaba asi nupi singna khare heli mamangai haiba tare matamdu khunai sigi nupi singi yumbalon satlamba lamja sajat amadi sisinaramba aki amo aduga hauziki matam asida satnari ba siga sangdamna dunu yengnarubada hainingai leitana khitna ba haibatu oire khudingmak pu tawi haibati nate dubo kharana punamak pu sen thanba manba mong adubuni Kharadang palabra sahi nauribi nupi masa singna samna degi kari degi kieri basi yengbada saksu ko yamna susinadaba marik marang ba kaya yauri amaramda anaubi haigadra mauna singa sibu kari no khangde kebagi thakti lam yaure samphawa kebada yauksin kibadagi lukhamlu tubar kakthatuna fere haidun sali mauna hadanate mauhal phawba isuta da samtienba tanabagi lamjel asidi yauksilakti hairiba singa sigi matakta mobile phone khunai sida piragliba anauba saiteng yengsindaba yeraktri asumna khunai sigi nupi singna aki amogi lambi lamjel tanarakpada jati edugi mausagi leizari bisana lonsatagi wangma lantokhiba tarabadi malemgi leiriba tuan Mazati singna Manipuri zati asida thamliv ikai khumna badugi sang nonggi hantarakpa masana tabani matang asida kharadang thamjaningba wafamdi honglakliba matamgi isil yaudaba yade dubu aikhoi lamdam asida pokpani lamdam asigi lehaudagi saurakpani maramaduna khunai asigi zati asigi amadi tungi mirolgi damak hiram kudimakta afaba wakhalonda yumpham oiraga afaba thabak khradi tormsi aikhoi Izat lain hingsi work culture yukhatuna afaba thabak khradi tawramsi haiba pausal pausi editorial memna special content moina memna thamjari Priyas Nit Biology Sangai Pro NTA Nit UG Biology admission hausari Class 10 thakraba mahiroi singi damakta tha marigi foundation course amadi Class 12 thakraba mahiroi singi damakta lakliba NTA Nit UG 2026 ki tha nipan ki target course pizari hairiba class singa simatic sani experience lairaba faculty singna takpigani akoina pizariba khudong chaba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matic sani equip oiraba smart classroom facilities pizari March ki tang 2 amadi April ki tang 3 dagi class mathang sina haujaragani thuna lakpiduna mingsan biu akupa morol gi damak Priyas Nit Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro Makasa tharak poina mapalangi paukhra myamna tentak na thamjagi Ukraine Russia gi lana 6-pair plan gi thapak tawna ba UK France Ukraine yanakre Ukraine Russia na tawri lan gi mari lainana United States
unaba six-sphere ki thorang amagi matang thabak taunaba Britain, France amasung Ukraine yanare haina British Prime Minister Keir Starmer nuwaijung numita phongdokre. Starmer na haiki Ukraine ki President Volodymyr Zelensky ki US President Donald Trump ga Oval Office ta marayana kraba matung leba ngari gi lusing lusing wari sanaraba matungda thorang adu thulakpani haina Prime Minister Starmer na phongdokhi. US President na Ukraine tung koina sakadaba santi ama pami haina magna thajai haina Prime Minister na BBC da phongdokhi. Thorang asi mai paknabi dam Americans security guarantee sing mathau tagan haina magna amu hana phongdokhi. Starmer na Ukraine gi matang na khanana nuwaiju numita European leaders sing gi mifam amasinki. Nuwaiju numita European leaders sing gi mifam aduna irai numita White House US President Donald Trump na Ukraine ki President Volodymyr Zelensky bu US ki support ta penda matau utpagi dama yamna thina saiki bi matangda ayam khanaki. London na pham ki ba mi pham aduna Ukraine bu ngak sen ba masum continents asi bu ngak sen ba hengat pa bu hena maru oina lokhi. Ukraine sa thari ba Russia ki lalusina na ba lambi ama thingna ba British Prime Minister Keir Starmer na aset pa phire ba lawdunu lepak tarag ni tu hen ba ki lusing basing gi mi pham masu magna sili. Mifamaduda France, Germany, Denmark, Italy, Netherlands, Denmark, Poland, Spain, Canada, Finland, Sweden, Czech Republic amasum Romania dagi lusing basing siyawani. Turkey gi Foreign Minister, NATO gi Secretary General amasum European Commission amasum European Council gi President sing sum mifamaduda yawani hadi. White House ta marai tawna khibadugi matuna Europe ki lusing basing Zelensky bu mathang sawalagdi. White House the wari sanaki badu television the live thaki masum LIM attack toki Zelensky na thangzan mi thungla bad Starmer na taram oki US na Russia Ukraine gi lalushin na bu hona re dubu Ukraine gi lusing na ma ki lebak to khudong thi ba thokaloi haibi gi thazaba lawna bu hona ki aina President Trump masum Vice President JD Vance som haki Zelensky na ma ki lebak ku Russia gi makhata ba land gi sep oina thamna ba US gi thazaba ma pina ba kana taksinki madurigi Trump na Zelensky da na tawsi ushita bani hana saki naagna miyoi million kya gi punsi bu sanari naagna malem gi ahum suba lanjau bu sanari duga naagna tawri basi lebas nahak bu sawotuna lakli ba lebas bu yam ushita bani hana US President Zelensky daiki mamang da amuk tawki da bamong da Oval Office ta Trump amasum Vice President JD Vance ka mari tawna ba yaba tawraba matung Zelensky irai numita White House ta tawki Trump amasum Zelensky kana yanakiba masum adugi mahina Ukraine gi lusing bada support manglakpa sina Ukraine gi wahauda America amasum Europe ki marakti yamna kana yanada badu ule X Zelensky gi timeline European allies sing amasum malem gi ate lebak sing gi Ukraine sokat pigi message sing pik thanki magna thank you for your support haina pakhom piki option loiba khongsa namagi damak irai numita India da lekhibi European Commission gi president Ursula von der Leyen X thagalak post sama daiki nak ikai khumna bana Ukrainians miyam gi thauna phaba matau ikai khumne kallu thauna phau aki puk leigano na kaidongoi da nathanda leiti dear president aikhoina maram chaba masum tung koibu santi ma purakna bana ki makhata na thabak tawgun heba wakhum thamki ado taidang nasum na miyam da thamjaram gi haujikuina di miyam pau matang ase lusinjarage masum miyam puna no update ngamina sena channel sigi mekedi gi miyang pham da makhata na thamjari